Prime Minister Narendra Modi gi Numit Nini gi US Khongchatki Mangoinana terror attack threat Laklure call TOUDUNA threat TOURAKLIBA MEEOI adu WAKHAL MEEMANADRABA MEEOI OIRAMLE HAINA MUMBAI Police na PHONGDORAKLI. Times of India gi report amana hai Prime Minister Narendra Modi da terror attack chathagani haina tha asigi taramatoida Mumbai Police ki Police Control Room da MEEOI amana call taurakhe. Mumbai Police na su tongan ba agency singda pau piraba matung Thizin humjin bagi thabak chathakhi maduda call tawduna threat tawrakliba MEEOI adu phagatpa ngamkhibani adum oinama MEEOI adu wakhal MEEMANADRABA MEEOI ama oiramkhi hairi mahak Mumbai gi Chembur area dagi phagatkhibani hairi ningsingba yabadi mamang chahi gi December da su Mumbai Traffic Police ki helpline number da threat ama lakhibani maduda tongan ba mafam da bomb plan tawduna thamle haina claim tawrakhibani nakal amaromda masagi chahi 53 suraba Sital Chawan Kauba Kandivali dagi nupa amanasu Prime Minister Narendra Modi hatkani haina Police Control Room da phone tawraklaga threat tawrakpadagi phagatkibasu leikrabani